Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau KNB cadre nipan amasu sire Manipur gi lalolup sing amadi Kuki National Army Burma KNB gi marakta hojik su makha tana kuthokna baga loinana ngasi su KNB gi cadre nipan sikhi baga loinana ngasi faubada KNB gi cadre kuntha rom sikre Manipur gi lalolup amagi cadre amasu sikre hairi presna phangba pauda Kamjong district amadi Myanmar gi kabo tampaka taina ba tongan mafam ahumda haukiba January 13 amasung 18 kilo na bahing nungyai dagi chatharakiba nongmai kamna bagi thaudo asida Hauzik faubada KNB gi cadre puna kuntra rom sikre hairi hauzik faubada kuthongnari ba mafam adudagi machine gun yauna puna nongmai 16 phangba ngamkre hairi mafam aduda hauzik su nakalani gi marakta kuthongnari haina pawsina makhatari duningthogi post gi lokhojarake Kamjong Kuki Scapegoat Myanmar ga tainaba Kamjong district ki mafam singda tatana nongmai kamna ba thorokpa Kuki singna nagada khut handuna lan tawbagi plan leak oirakpa nagana yadaba KNB Kamjong gi Kuki khul singda leisilakpana maram oiraga Karigumba Kamjong gi Kuki Bela singda nagana thiba humba chatharakpa taragadi khut thongnarakpa yabagi akiba leibadagi villager singi life amadi property manglagani kibadagi Kamjong gi Kuki khunja sing khul thadok lamlaga chelakpa masing yamle Kuki inpi ukrul na January 13 da notice ama thoraktuna Kuki khunja sing khul thadokuna chen khidanaba haijarasu khul thadokuna chenba masing sum yamba hengalagle khul thadokuna chenba khunja singna tongba gari fauba faraga sijinnagani Hankigadabani haiba wafam aduna hena kiba fauduna chelakpa masing hengalakpat leptabadagi Kuki inpi cycle na 28 January 2025 tathokpa notice amana amu Kamjong gi Kuki khulja sing cycle faroga chathok chasin tawba thingle Kamjong dagi lakpa Kuki khuding hankhina ba khangali chumnagi thabak ingkhang gi chathok chasin tawba fauba chelakpa oina ure atopa mafam da chatpa lakpa chaba yadre Panba yabadi numit 6-7 gi manungda Kamjong dagi Kuki chamagi mathakta khun thadokna chatkrabani Kamjong dagi Kuki singna lakadaba lambi asi cycle faroga chatpana tana topa lambi leitri Imphal rom da chatpasu yadre Kamjong gi khunja sing hauzik baligi hameng taduna Kuki na Kuki gi khunja sing otpa haure makhoi gi lan gi strategy khaki khallaga ngaklo oinana ba Kamjong gi Kuki sing thamli Editorial column of Kangla Pau dagi lakhojarake anti extortion cell hangdokpa State lengang na miyang gi punsi tangdu laita na balaw khalaki ba thaurang singi manung chan na war on drugs gi lanjang mitop changlak pathing na ba ILP system chana hanba amadi NRC chana hanna bagi thaurang sing lep na lawkhalaki bagi manung chan na senja thumja thing na ba anti corruption cell dingkhat kre loina na micham miyam amadi lenga ki thabak toba miyoi sing dagi namduna cell khaiba cell pi na ba ki hanba yauna pamdaba thodok sing thengna na ba Manipur lengang na anti extortion cell hangdorakli Lengang na miyam gi yaifana balaw khalali ba khongthang singi manungda nongna hangdoki ba anti extortion cell gi matangda chief secretary PK Singana thokpa cherol da hari badi home department gi makha da semli ba cell asida state police central armed police force CRPF Assam Rifles Army yauri haibasini khongthang asi miyam dagi namduna cell loba demand tawba sing dagi ngakthokna ba amadi miyam bu safana thamna ba panamda lokhatpa khongthang ni haiba wafam palladuna sakhangda ba miyoi singna miyamda phone tawba message thajinduna selfie na bakihan khangan bayauna tongan ba miyamda ki khangpi bagi thabak chathare haibagi pau phangbadagi khongthang asi lokhatpani lengang na lokhali ba khongthang asi miyam gi damaktani masida miyamna sogatpiu haina cherol aduna phongdogli lengang na lokhali ba khongthang asi thenglabasu thengna afaba khongthang ni lawi adubu kadai fawba mai pak pangamgadagi haibasini state asida khulai paibagi ihau leirakiba matamdagi miyamdagi sel gi demand natraga Mating lobagi thabak chatharakiba chahi nifu manga rom phajilagle lengang na sanglaba matam asi thingba ngamdana leiraklaba matung handak ngarang nahanta anti extortion cell hangdorakiba sina senkhai thumkhai gi chang khara makai hanthanba ngamlaba su mapung fa na control tawba ngamgadori bra haibagi wahang leitaba natte state asida senkhai thumkhai ki han khangan ba madi cell gi demand gi chang mamangda amukta thok kidriba mawongda khangen hengalakliba si illegal immigrant migrant chin Kuki narco terrorist singna logi Wang madangam kai lana changsilakhiba singna mamang chahi 2023 gi May 3 dagi Meitei miyam gi mathakta landa duna punbagi saktam thugaina ba honarakhiba dagini landa rakhiba sing thengnana ba honariba sing gi tangai fadana changfam thokpa mathau taba sing khusu khulai dagi hauraga chana thangna ba hidak langthak firona chingba leina ba honabada miyam dagi senkai thumkhai amadi polam singi mateng lobagi thabak sing mafam sinba thungna chatharakhibani miyam gi maikai dagi su senkai laktrabasu leikai khulsing amadi miyam gi maikai dagi masa na yana sel amasung chana thakna ba firona chingba sing mating pangna duna khul ngakpa singi thauna haftuna
ꯁꯤꯡꯅꯔꯛꯈꯤꯕꯁꯤꯡꯕꯨ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯦꯡꯅꯔꯛꯈꯤꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯂꯩꯅ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯕ ꯅꯠꯇ꯭ꯔꯒ ꯌꯥꯎꯕꯅꯤ ꯍꯥꯏꯕ ꯁꯛꯈꯪꯗꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ, ꯀꯩꯊꯦꯜ ꯗꯨꯀꯥꯟ ꯂꯅꯥꯏ ꯃꯤꯑꯣꯏ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯕꯁꯤꯡꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯦꯟꯈꯥꯏ ꯊꯨꯝꯈꯥꯏ ꯆꯠꯊꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯕꯗ ꯅꯠꯇꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯗꯤꯃꯥꯟꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯨꯀꯥꯟ ꯄꯣꯠꯐꯝꯁꯤꯡ ꯊꯣꯡ ꯂꯣꯟꯅꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝꯁꯤꯡ ꯇꯣꯏꯅ ꯆꯠꯊꯔꯛꯄ ꯎꯕ ꯐꯪꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯃꯛꯇꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯝꯂꯛꯇ ꯁꯦꯟꯊꯧ ꯕꯣꯝ ꯂꯪꯁꯤꯟꯕ, ꯊꯝꯕꯒꯤ ꯑꯀꯤ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯀꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯦꯟꯇꯤ ꯑꯦꯛꯁꯇꯣꯔꯁꯟ ꯁꯦꯜ ꯍꯥꯡꯗꯣꯛꯇꯨꯅ ꯊꯤꯡꯅꯕꯒꯤ ꯊꯕꯛ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯂꯧꯏ꯫ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯇꯕ ꯅꯠꯇꯦ꯫ ꯂꯩꯉꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯀꯜ ꯑꯅꯤꯒꯤ ꯍꯥꯏꯕꯗꯤ ꯁꯦꯟꯈꯥꯏ ꯆꯠꯊꯔꯤꯕ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯉꯝ ꯇꯥꯟꯅꯕꯒꯤ ꯃꯨꯛꯅꯕ ꯊꯣꯛꯂꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯀꯔꯤ ꯐꯤꯚꯝ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯁꯦꯜꯒꯤ ꯗꯤꯃꯥꯟ ꯑꯃꯗꯤ ꯗꯣꯅꯦꯁꯟ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅ ꯃꯤꯌꯥꯝꯒꯤ ꯀꯣꯛꯊꯛꯇ ꯄꯣꯠꯂꯨꯝ ꯊꯣꯝꯒꯠꯄꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯅꯕ ꯍꯣꯠꯅꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯊꯥꯖꯩ꯫